ISTV Pau meeting tabli basingbu taram nok jabugaloina nonok na khurumzari ahan badamaru ibapau Union Defence Minister of State Jitendra Singhana Imphal Jiribam lambi yengsin kre December phabugi manungda gari chatpa yaba lambi ama ohengani haina thazabu bikre Drug law na sizinaba thingnana bohonabada police miyam amadi mari leinaba singi thogdang lei haina Supreme Court ki advocate DB Goswami na high kre amadi asagi numit thauram Manipur da supang thokre Pau Sandong na Pizari Union Defence Minister of State Jitendra Singhana Imphal Jiribam lambi yengsin kre December phabugi manungda gari chatpa yaba lambi ama ohengani haina thazaba bikre ngasigi State Minister gi khongchat asida Chief Minister O Ibobi Deputy Chief Minister Gai Khangam amadi Works Minister Dr Ratan Kumar na chingba sarkar gi mihut singsu saruk yakhe Imphal dagi helicopter da nungba phawba chatlaga by road ta nungba dagi barak phawbugi lambi gi phibam yengsinke barak ki thong yengsinbaga loinana asoiba kaya leramba thengnakhe numit 15 phawbugi manungda thong asi semba loinana ba expert team tharakani haibugi thazaba pikhe loinana BRO gi kangbu dusu akanba miyeng changnana ba pautak pikhe ngasi nongching gi phibam phattabana barak tagi nung dalan amadi civilian phawbugi ka hena phatriba lambi gi phibam yengba ngamkhide adubu lambi asi lakliba December 18 phawbugi manungda gari chatpa yaba lambi oinana ba thazaba pikhe loinana mathang chahi ki June 13 phawbugi manungda black topping loisangani haike hari balambi thong asi sembagi report chayol khudingi pirak nabasu BRO amasung atai mari leinabasing da khanganki Jairak Hauzik Lambi Patriba Mapam Asida Gari Kaya Tauba Yadaduna Panduna Lady Nakalamurum da Ziri da Tau Amadi Gias Puba Gari Nifutare Jiribam da Tungduna Lady Haujik Lambi Gifibam Patabana Gari Sing Asi Imphal Tokloi Dabagi Pibam de Lay Haina Transport and Drivers Council Ki President Ranjit Taki Pangba Pau Amana Hairi Narcotic Drug and Psychotropic Substances Act 1985 ki matangda police officer Singi Oiba sensitization workshop among asi Hotel Nirmala da pangthokre Manipur State Legal State Services Authority Community Network for Empowerment Manipur State AIDS Control Society amadi Center for Advocacy and Research na punna sinduna pangthokiba workshop hogdokpagi thoram aduda RIMS ki Psychiatric Department ki Professor R.K. Lenin Supreme Court ki Advocate DB Goswami amasung Manipur State Legal Services Authority ki Member Secretary Guneshwar amadi KT Wi-Fi na maruoiba myoy sing oina saruk yakhe Workshop aduga mari leinana Supreme Court ke Advocate DB Goswami na drug lana sizinaba thingnana ba hotnabada police amadi miyam loinana mari leinaba department singi chap manaba thaudang lomina bajange mahangna makhata na haikibda drug lana sizinaba thingba haibasi araiba thabakti natte mataw karamna drug lana sizinabana haibasi thidok bana thabak asiki ahanba khongthang oigadabani haike Police should always not be suspecting that they put the people behind the bar. They are the thing, like you call as a media war, conventional war, non-conventional war. This is a traffic war, it's a drugs, it's a narcotic war. We were getting all this drug from the outside the country, and particularly if you take a topographical situation of this state, Manipur. Dr. R.K. Lenin na inkhalakliba angang singili chacha khangaudana honglaklabadi ayambana drugs sizinaba haurakpagi maram oigali masida mama mapa oibasingna matam chana kupna yengsinduna drugs sizinabagi khudam phanglabadi makhatana angang sing aduna drugs sizinagadaba adu thengbangam haike marum mapang hana lai su tamba angang singa yam loina ramasina tongan ba angto udriba mama nabaga si hekporokpagumba phone da masakhang da minaga hek phone torokpagumba hari mi sing sin nong padola su masam ga du isang sangba chap yung khatpa natra kitang yeng bada kitang lai su ga yam thawai yom to ma ta ba adu gumba ngang sing ga su hek oiram gumba si koi chection ba hu yare then akoi paisa hana nong ilu patra pi le ma ga dum pocket yaw la am sina yang khai pi hajila pa chama pi hajila pa adu lei doi ni ada lei doi ni lai adu lei doi ni ngarang gi boi du mang kre kolom du mate kre hai ni hajila pa ade po chiam toi no ma kala pa jacket hang ma hu gumba gari hang ma hu ba adi yon be aba pota mobile hang ma hu gumba Manipur da accredited self-help activist Asa Singna Loriba Thogdang asi Singthaningai ni haina Imphal West District ki DC K Radha Kumar na phungdokre Wafam asing asi District Health Mission Society Imphal West na sinduna JN Manipur Dance Academy da pangthokiba nongmagi oiba Asha gi numit thoram da phungdokibane
Thauram aduda Additional Director Family Welfare Dr. Razo, Chief Medical Officer Impal West Dr. Bimola Kumari amadi District Family Welfare Officer Dr. K.S. Usasu Sarugyakhe. Thauram gi sarukam oina Manipur gi tongan ba district sing da leiriba primary health center sing da thabak tawduna leiriba mathau ningthina tawba asa sing khangatuna sel gi mana amadi certificate piduna ikai khumnaba utkhi loinana asa sing gi tongan ba activity kaya su utkhi Wangang kiba singna Manipur da asa singna ana layeng gi lamda lawriba thaudang asi pungning thauganingai ni tongan ba laina layong kaya makhoina praja singda ningthina khanghanduna ana layeng gi lamda khumang chawsin bangam halle phongdokhi loinana makhoi gi damakta sarkar gi maikei de ki pangba yaba mateng su pangani haikhi Ima kaithel manung da nupana pot phamjin ba amadi kaithel manung da leiriba miyam gi satok sasin manung da pot paisin ba amadi motsin basing ngasi IMC amadi nupi kaithel sinpham amadi saktam kanba lupki miyoi sing na chatuna yengsin khre niyam lana amadi miyam gi lambi chatok sasin tawriba kaithel manung gi lambi sing da pot thamjin baga loinana kaithel manung da motsin basing ain gi matungina Imphal Municipal Council na cherak pigani haire ngasi kaithel manung da yengsin ba chatpa aduda IMC gi finance gi chairperson Gandhi Sanitary gi chairperson Umesh member Purnachandra amadi atai atopa staff kaloinana nupi kaithel sinpham amadi saktam kanbalup ki mangi amadi rani na chingba miyoi kyana sarukya khe yengsin badu da nupa kayana yonpham mafam singda ngakaktuna yolamba lambi da pot sei thangdoktuna pot yolamba amadi kaithel gi mafam singda motsin ba kaya thengna rakhe IMC gi sanitary gi chairperson Umesh na asigumba kaithel motsin ba amadi potchai paisin bagi thabak asi mathangda kaithel phamli bising na tawbigano makhata na tawrabadi ain gi oiba thabak lokhat kani hairi hari wafum se ekoi hayeng dagi de kana gumba amatana hari ba magi mapa gi hentok pa yaro kari gumba hentok ma thokabadi hari ba fitness and by law 2002 ki matungina hari ba akoi action sing se ase lapatagani hai ba wafum se ima sing tawjari haijari ima sing ma si tawbidana ba IMC gi maike dagi amasu ima akoi leader sing gi maike dagi ekoi nyamda wafum phambir bi mai ba su apil tawjari Amaramda IMC amadi kedo gi thomi singna ngasi flyover gi mafam sing singdokpagi thabak chathakre singdokpagi thabak aduda IMC gi chairperson ANMI IMC gi executive officer W Rajan kedo gi thomi sing amadi IMC gi miyoi kya su sarukya khi chairperson ANMI na haikibada kaithel gi amodakai sing langthokna ba dustbin thamnana bohotnari kaithel manung da ima event sing da awareness program kaya pangthokani haikhi executive officer W Rajan na kaithel asi luna na thamna bohotna bada IMC khakta da inthok puchumloi kaithel phamliba ima ibel singi achauba thodang lei kaithel gi saruk sing motsilaga IMC khakta da taina ba langani haikhi lepak se koi lepak ni adi ba thangal bazar se koi thangal bazar ona bazar se koi ona bazar sense of belonging is ba yauna immediately nalan dam ya Imphal municipality no kona bani govern the of the effort given by Imphal municipality I go to koi lera koi na I go to koi gi jaga oina masi nalan na kona gadoni hai na kona bi ba man changbra na yam khanje Sagolban lambi dagi tidim lambi taba lukram lera ki lambi asi matam kaya gi mamang dagi lamdam adungi praja singna mari leinaba singda semnana ba haikrabasu thabak oina onthorak tabadagi ngasi lamdam adungi praja singna lambi tawkhaiduna gari chatpa thingkhre lambi thingba yaukhiba lamdam adungi nupi amana phongdorakpada lambi asi sembinaba mari leinaba kendragi MLA amadi Chief Minister da phawba memorandum pisinduna kayarak hana khanghan khraba phawba thabak amata pangthorak tabadagi khongthang asi lokhalakpani sangai Progi FCI go down Yoram Daida Lambi Tawkhairiba asi phawbada sarkarna khangbidrabadi makhata ba thabakaya paikhatkani haikhi FCI lambi ase akoina sigi power house sanga banum ta masamak si minister masamak sida sanga ba yaula lakirami loken gi MLA sigi ma cabinet minister ba social welfare minister ba mera ba sula ami bada akoina memorandum ma pisin jai lambi si sembiyo haidana accident ga to bagi ayo tigi lambi sembiyo haidana moi muda memorandum ma pisin jagre adugi matung tarak pasu mu mera ba ida susala gam su nazarure tang tram ga ugi de line pi dana koina anirak kya hapsagre adubuda kaimta sembidre sagai bogi ni saban mera paipi mayam sinjina frogna lambi se hojik mayam chang tawkhai jare aigum se sembirak ta di makha ta khungjung ju yana changjal lakhini akoina sana konung Manipur sarkar na loksin ba yaroi sarkar gi phireb hongdokada bani haiduna ngasi su tongan belup kayana sana konung da wakat mifam chathakre wakat mifam adu da saruk yakhiba singdi ki marks huel lalong thangta irilbung misikol khurai kanglaipak thangta cultural association
Kongba, Mital, Sagolban Salam Laikai, Sanalaibak, Nambol, Langol Lukhoi, Thangta, Sindamsang, Ningtempukri Mapal, Mihul, Okram Chuthek, Sitayai, Kurai, KETTSS, Kongpal Chanam Laikai, Kanglai, Thangta Lup, Langol, Liklam, Kurai, Kanglasa, Waka, Niko, Koirengay, Nikta, Maibukul, Pauna Memorial Art and Culture, Thobal Wangkem, Eastern Kalabidya, Nongmebung, Huelalong Thangta Association, Yumnam Hydrom, Amadi, UFO Gimyoy Singna Sarugyake. Kimax Kitangta Sanari Singna Sanakonungi Saktam Kaibe Yaroi Haina, slogan Kaya Lauki. Block Expansion Ceremony and National Food Security Bill Lisingani Tarahumdui Matangda Kananena Bamipam Ama, Ngasi Tangwe Bandaleba MPCC ki Secretary Jyotin Waikongi, Tangwe Bandaleba Mayum the Bangtokre, Tauramadu Ward No. 1 ki Councillor Binarani, Tangwe Ban Block Congress Committee ki President Ibotombi Yauna, Congress ki Karmi Kayana Sarukyake. Thauramga Mari Lenana Jyotin Waikom na Haikibada, Lamdam Asida Congress Party na, Chaukat Thaurangi Tabakaya, Leptana Paikatuna Lakle. Zad Bizad Kaitana Praza Singi Kanaba Food Security Bill Chatnabagi Ayabalaide, Masina Praza Singda Kanabakaya Piragani. Sonia Gandhi Amadi Prime Minister Manmohanna, Kanno Hotnabadagi Food Security Bill Asi Mai Pakpani Haike. Mahana Makata na Haikibada, Thangmaiban Kendrada Opposition Party gi Maning Oiba Mioy Amana, MLA Oide. Vote Mayada Prazagi Damak Kathok Pasaraga, Vote Kakraba Matam Asidadi, Tadakiba Senfam Adu Tika Ontong Nabohotnari Haina, MLA Bu Maral Siki. Tanganaba Ising Panghangani, Lambi Semba Tuna Luisingani Haina Wasakiba Kayadu Kari Taure Haiba Miam Nakangle, Ain Makuta Paiduna, Niomgi Wangmada Tabak Taubugi Mahi, Swedana Panglagani. Kendra Asida Congress Mapangal Kankat Hananabo Hanaminasi Haike. How the whole Manda social worker in a down Tauba. I saw a pocket money, the same many having a Mayam, Madu quality, Madu specification, Ying, Mayam, what Karamatu, Damona, I down, no shell again, we don't Tigao, Toga, said. However, the Prozara, Yani, and the Tajade, Mama give you know whether a Prozara or the Kalakaga, Mana talked to Wongam Drakanda, performed the Wongam Drakanda, Mahamu Tagal Prozara, Jalaga, Dama, to your agent, Mase Masaki died, the Masakam, the Vinny Tamsage, however, Simisha were Mama, the opposition leader, Haman Prozara, Pin Wongam Drakanda, however, opposition money in the lake, I am Pin the game, say, 8,000. Manipur Civil Services Combined Competitive Examination that Jahi Manga Kom Thokle Haina, Ngarang State Cabinet na Warip Lokibadu Amsuna Tagat Pafongdorakli. Masina Lidik Lai Suhairaba State Asigina Hasingna Civil Service Examination da Sarukyaba Panglagani. State Civil Service Competitive Exam Lepalaitana Jahi Kudingi Pangtoklagani Haibawa Pambu Amsuna Taram Oi Haidi. Anti Amadi Lirik Lai Sugilamda Tongan Batabak Tauram Kaya Pangtokpagi Damak Bharat Sarkar, Nepal Sarkar Amadi, Thailand Gi Sarkarna, Tongan Ba Award Kaya Piduni Kai Kumnabu Utkraba, DM College of Science Ki Principal Oibatanatana, Laing Tho Malim Angan Basanamahi Thogalup, Wangoi Gi Founder Amasung Chief Advisor Dr. Pukrambam Ranbirbu Kudol Pot Piduni Kai Kumnabu Utkre. Ngasi Laing Tho Malim Angan Basanamahi Thogalup na Sinduna, Ngasi Wangoi Dalaiba, Apanba, Kairung Hanba, Kairung Hanbi, Amasung, Imoinu, Ahong Achaubi, Sanglen the Pangtokiba Thoram Aduda, Hanagi Manipur Human Rights Commission gi member NG Nongyai, Lup ki President Y Joy Kumar Maitei Amadi Masak Nairaba Myoy Kyasa Sarukyaki. Thoram gi Sarukamo ina Lup ki Maikei dagi Lengyan P Amadi citation na Jingba Piduna Ikai Kumnabu Utki. Banbai Abadi Dr. Ranbir Bharat Sarkar Napiba Rajiv Gandhi Educational Excellence Award, Nepal Sarkar Napiba Gold Star Asia International Award, Amadi Thailand Sarkar Napiba Global Achievers Award, Excellence Phangbatanatana Nelson Mandela Peace Award Suphanglaba Misakne. Wangang Kibasingna Dr. Ranbir Nanat Gilamda Amadi Education Gilamda Pangtokiba Tabak Tauram Kayabasu Singthaki. Delhi Association of Manipur Muslim Students Nasinduna Ifta Party Amas Jamia Millia Islamia New Delhi the Pangtokre. Thauramasida MOBC gi Parliamentary Secretary MD Amin Saha, Alia Madrasa Lilong Manipur gi Maulana Nuruddin, Association gi Senior Member Amasung Delhi the Laiba Mahiroi Kyana Sarukyake. Thauramasida MP Dr. Mainya Lakpangam Kidrabasu Thauram Asikidamak Mahaki Yai Pabawjel Piraki Haidi.
Soradagi MD Naimuddin Mihat ki matang da sem kiba GSC na ngasi numidang pung taruk tagi hokkau kiba pung nipunipan ki general strike hokre. Press Club da pangthokpa paugi mifam amada GSC ki President Nazimuddin na misi asida SDPO kakching amadi mahaki kangbu chenai sarkar ne SDPO gi mathakta matik chaba action lokhat kadabani laikhidrabagi imung da lupa lak tara asok pasing da lupa lak manga pigadabani amarom da thokdok asi CBI da thigat hangadabani hairi asigumlaba tamthiraba nungaitaba thudok asida punna saruk yaminaba nungaitaba thongdokminaba loina sinthale minaraga hariba pung nifunipan gi akoi zeren strike asima pung phanchi loina asita natna luk kaya order kaya asida se akoi hariba zeren strike asima pung phanchi habasima suaina apil tawjari Khwairamban Kaithel da Thangjing Yonbi Singi Potpham ama PB Drabadi akan bakhong jangchang sangani haina Ima Kaithel Thangjing Yonbi Loop ki Secretary Bimolana ngasi Manipur Press Club ta pangthokpa paumi singa unabada phongdokre Temporary market set ta Thangjing Yonba yaroi haiba wafam asi yaningde Sarkar na hiram asigi matangda mityeng changduna numit mangani gi manungda Thangjing Yonbi Singi ma pham ama PB Drabadi akan bakhong jangchang sangani haiki Thangjing Yonbam natte nakoi di sida yon ba yaro yadana akoi bu haido piba tan thok piba kaya ama leire koi Thangjing Yonbam je athuba matamda akoi di athuba matamda sarkar dagi Thangjing Yonbi khakdagi pofam ama bibiyu nomin mama mangani gi manungda Thangjing Yonbi singi pofam bidrabadi akoi makha thaba khongjang kaya sangsin jagani SRO Y Club Singjamai Thongam Lekai na Sinduna Club Asina Konba Mafam Singda Leiba CBSE Bosem Amadi Kosem Niloba Class 10 Amadi Class 12 Parikyada Mark Wang na Pangduna Mai Paglaglaba Mahiroi Singh Pukning Thogatpagi Thauram Ama Club Asida Pangthokre Thauram Asida TP Selgi Executive Engineer Ojoy Kumar SROY Club ki Advisor Ibotombi Amadi Social Activist K Mojana Thauram Pusing Oike Mahiroi Kunmapanda Khudol Potpiduna Pukning Thogatki Manipur ki tongan ba kendra humphuda pangthokadaba mass enrollment and reconstitute ke ahan ba oina Fungyar Block Mahila Congress Committee na sinduna Fungyar Kendra da MLA Victor Kaisingi Mantripukri da leibam yumda workshop ama pangthokre Mahila Congress Committee na kendra humphuda pangthokadaba thabak asigi manung channa ngasi ahan ba oina pangthokiba workshop aduda Manipur Mahila Congress Committee ki President RK Rani Sanana Chingai gi ADC member Ion Jingai Block Mahila Congress Committee ki President Margaret Amadi Atai Mahila Committee ki Myoy Singh Sarukyakhi Thauramga Mari Leinana RK Rani Sanana Haikibada Mumbai da pangthokiba Mahila Committee ki oiba mifamda center na pirakpa yathangi matung ina Rahul Gandhi gi warolda nupi khudingmak awangba thakta thamgadabani nupi angang da chathaba crime solve tawnaba hotnaminasi haibagi matung ina Manipur Mahila Congress Committee na su thabak thauram kaya paikhalakli Kendra khudingmakta District Committee Block Committee na reconstitute amadi nauna member enrollment tawduna Congress mapangal kangkhat hanbaga loinana nupi singda kanaba piriba scheme sing mapung phana panghananaba honagani haike thabak tawasidi block ta tawban ba singchina tawbe ni ba singna tawde habana tawa noti singchina door to door changaga yunga tak belka thulaga ai ko nupi takam bok changyaga aduna dikai do bata politics ta di nupi se robe ni wanya darkar ko nupi da ngan ni ni nai ba singche karam maina soft tawani karam maina tanaraga awareness program ama semaga karam maina soft tawdagi haibasi number 1 da tambi Manipur Sarkar na mamang thagi tang kuntaruk ta thokiba order amagi matung ina crematorium AMKA Dozo Hall amadi Haizingang Kaithel Singh eviction tawgani haibagi matang da yaning da bafong doktuna ngasi Kanchipur da leiba Haizingang Kaithel da wakat mifam chathakre all Kyamgai nupi chawkhat thorang lob Haizingang Bazar Board Youth Popular Club Kyamgai Youth Pioneer Club ki apunba JSC na sinduna chathaki bawakat mifam aduda Haizingang Kaithel Kallu crematorium sokpa yaroi AMKA Hall asi sanaroi singi laisangni haibana chingba play card sing wakat mifam aduda sizinaki wakat mifam aduda saruk yakiba JSC ki member LC Romes na phongdokibada Manipur Sarkar na eviction tawbagi thokliba order khudakta review tawdrabadi makhata na khongjang changsangani haike government side tagi Yamatre mani asibo du amkagi sanaru mayam puthoiba ko karati hol asibu kanbiu adu loina Kaithel asi
हाना ममांगदगी जो अखोगी जे अमुक तंफा बाजारदगी थुगाइदना होंदोकना लाकान सिदसु अमुक होंजलगा लेबा कैथेल ओइबनिना अखो स्वाइदा मसिना अखो जीविका ओइदना हिंजबा मयाम अमक तोंगान तोंगान बिजनेस अमा चथजना लेजबनी अदुना हारिबा सिंग असि गवर्नमेंट साइडतगी अखोगी हाना 2012 ता थोखिबा अखोगी इविक्शन ऑर्डर दुदा अखोगी मीटर अखो 74 मीटर अखोगी कनोदगी अखोगी नेशनल हाईवे की मयाइदगी थोखिबा ऑर्डर दुदुम चनहन बिउसिने अखोई साइडतगी मरुने थमजरिजे अदगी हुजिक अपुनबा इविक्शन तबने हाबि तौबिगनो हाइजबा Social Organization for Universal Livelihood Shawl Manipur na sinduna ahanba state level quiz competition ama ngasi GP Women's College ta pangthokre punna quiz competition da team mangana saruk yakhi Yongi Thongal da Potsem Jadu Taurami Haidra ngasi Laikai gi miyoy sing na nupi ama pharaga police ta sinakre thogdoga sing ngasi numit yung matung pung amarom taba matamda wangkhai tokpam Laikai kongbarot ta thokibani pharaba nupi asina Laikai asigi lekhidraba nongthombam maipak ko miyoy amagi Yongi Thongal da Potsem Jadu Taurambadagi Laikai gi miyoy sing na thengnabadagi phakibani Thasigi tara tarukta jirigi oil pump da sel khaibala I haibadagi commando na phaduna custody re ladiba utlagi general secretary Sainio Guitena party khangandana masagi maranai oiba thabak taurambagi damak general secretary famdagi lokthokle hairi ngasi jiri bam da pangthokiba pawgi mifam amada utlagi chairman SK Thadona phongdokibada thodok adu yamna nungaitaba amani mahangna party gi chana pathap ki wangmada chathakiba thabak thoram sing adu lup asiga karigumba hiram amatada mari leinade masina maram oiraga jury police amadi AR anigi marakta leinaba mari adu matungda kahen bigano mahangna lup asigi mai khuna ba thabak tauba asina miyamna lana lup asibu lobigano hairi au kraba tang tara taru ki thodok tuta aigi angang na maram oiduna पुलिस का आर्मी का रामी संदर्भन लेबसे ए कयाना उनाइते माना तौरुब थबक्तुना अखोगी पार्टी से मिंचा सुथी थीहल्ली अदुगा प्रयामा यामना अखोई पार्टी सिना पीस पुरखनी हाइना थाजबा थम्बिबसु मान मांगहल्ली अदुगी मरम ओइदुना महाबसिगी मागी फमदगी लौथो खरे हाइबसी एहा पीएलए की चेयरमैन एसके थादौना Khwaramban Bazar da Lairiba Bhaige Chandra Samu Phabagi Murti Saramba Maisnam Betombi Singhana Lekhidabagi Tarani Thorek Suba Komon Palan Ngasi Samu Makong da Pangthokre Bhaige Chandra Maharaj na Samu Phabagi Murti Asigi Phibam Nongmagi Soksi Lakliba Asi Semzin Binanaba Imphal Municipal Council gi Executive Officer da Khanghanba Wapham Lekre Hairi Supreme Court ki ruling amana MCI amasung Dental Council of India na thokiba notification chatnaba yaroi haikrabanina state cabinet na lokiba warib adu ain amadi constitution da yadaba oire asigumba state government ki cabinet decision gi matungina thabak paikhat ke hairabadi Supreme Court ki ruling bu thawoidabani Manipur sarkar na pukchel sengna exam pangthoktuna mahiroi lising manga henbagi hak matpigano haina Manipur MBBS BDS lising ani tarahumdoi entrance examination parents guardians association na phongdorakle Amaramda NEET gi khangatlaba Mahiroi Singh counseling tobiu haina ISF Manipur State Council na sarkar gi pukning tingsinle Mahiroi Singh counseling yauna bagi damak form 1000 ba loiduna admit card paiduna lairabani central pool da changadaba Mahiroi Singh August amadagi haugadabani hauzik phawba counseling tawdaba asina khudong chadaba thorakpa yai Hauzik Manipur da thau phangdabagi awaba mayok nariba asida lamdam asigi paumi singna e pau lokthok loksin gi thabakta thau phangdabagi awaba yengduna Consumer Affairs Minister Moirang Thim Okendrona amzuda petrol pibirakuna paumi singda phanghan khibagi damak amzuna Minister Okendro amadi department ki miyoy singbu thagatpa phangdorakli Numinini chupna thau yen thokpagi thabakta numidang athengba phawbo hotnakiba Krishna Premi Oil Pump Moirang Khomgi proprietor amadi staff singbusu thagatpa phongdorakli Sorada Nongmai Kapada Mahiroi Amasikhiba Nepal Soktuna Laika Nariba Thokdokta Chenaba Police Officer gi mathakta chapsaba thabak laukhatnaba All Manipur Muslim Organization Coordinating Committee All Manipur Muslim Students Organization amasung All Manipur Muslim Girls Union atak sele Numitadu da Sora amadi Minau Khulgi Praja Singhi Marakta Karigumba Makhal amatagi Thokdok Thokibalaite Issue asida sarkar na akan bathabak laukhatrabadi organization gi mihut kangbu ama Delhi da chatuna Prime Minister amadi Home Minister da taksilagani hairi Hauzik thabaki pau amuk lobirasi
Hauzik Tabaki Paulo Biresi, Nasi Tabaki Bauda, SSB gi paramedical kada chamagama pallogadori, Masagi Jahi Kungamanga Pabugi Manunda Leba Mioshina, July gi tang kuntrama to Pabugi Manunda Darkas Tarpe Agani Hari. Mathangda SSB gi Constable Trustman Kara Logadori, Masagi Jahi Kungahumdoi Pabugi Manunda Leba Mioshina, July gi tang kuntrama to Pabugi Manunda application form Pishilakpe Agani Hari. Mathangda SSB gi Constable Driver Kara Logadori Mahigi Thak Metric Pass Tobagaloinana, Heavy Vehicle gi Driving License Paiba Mio Oigadabani, Masagi Jahi Kulgahumdoi Pabugi Manunda Leba Mioshina, Awang Nompoki Lamdam Oina, Laglibo August ki Tang Nipal Pabugi Manunda Darkas Tharpayagani Hari. Mathangda Indian Army gi Territorial Army Officer Kara Logadori, Mahigi Thak Degree Pass Toba Mioising Oigadabani, Jun gi Tang Kuntra Pabugi Manunda Masagi Jahi Nipunithoi Hendriba Mioisingna, August ki Tang Tara Nipal Pabugi Manunda Darkas Pishilakpayagani Hari. Mathangda Indian Coast Guard ke Navy General Duty Kara Logadori, Masagi Jahi Kun Pabugi Manunda Leba Mioisingna, July gi Tang Kungamapal Pabugi Manunda Darkas Tharpayagani Hari. Mahigi Thak Class 10 Pass Toba Loinana, Mathematics Natraga Physics Subject Ta Chada Humpu Phangba Oigadabani Hari. Mathang the Union Public Service Commission na Central Armed Police Forces ke Assistant Commandant Kara Lounanaba Aiba Changing Parikya Lagliba October gi Tangkunda Pangthokadori. Masagi Jahi Kungamanga Phabugi Manungda Leiba Subject Amada Degree Pairaba Miyosingna August ki Tangmanga Phabugi Manungda Darkhas Tharkpa Yagani. Parikya Center Imphalda Oigani Hari. Mathangda Central Armed Police Forces ki Assistant Commandant Logadori, Masagi Jahi Kungamanga Phabugi Manungda Leiba Miyosingna August ki Tangmanga Phabugi Manungda Darkhas Tharkpa Yagani. Mahigi Thak Degree Oigadabani, Parikya Center Imphal ni Hari. Mathangda Indian Overseas Bank ke Probationary Officer Kara Logadori, Masagi Jahi Kunganipal Phabugi Manungda Leiba Degree Pass Toraba Miyosingna Lagliba July Tang Kungamapal Phabugi Manungda Darkhas Tharkpa Yagani Hari, Parikya Center na Imphalda Oigani. Mathakta Pijakriba Thabaki Pausing asigi Hena Kupamarol Babu Parada Leiba Job Center dagi Khangba Yagani. Makhataba Pauda, all Lambulenda Leiba Triple IT Building is second floor da Leiba Techno Data Solution Imphalgi Manager Ani Logadori. Maigi Thagna MBN Natraga Manaba Oigadavani, Thagi Tolo Lupalising Tarani Toini, Loinana, Domestic Telecaller Tara Logadori, Class 12 Aduga Hindi Amadi English Khangba Mio Oigadavani. Thagi Tolo Lupalising Tarani, Tabaki Mapamna Imphalni, Akupa Marogi Damak. 961201004 Natragana website www.technodatasolution.com da yengba yagani hari. Thabaki pau pisaba matang se lojare hozik makhata pau muk ubis. Makatarakpa pau muk pizari. Ahanba Arambam Sagai Meritorious Award Yanthokpagi Thoram Thau Ground da Pangthokre. Thoramasida MLA KS Joykisan Buddhachandra College ki Principal Oramba Mukta Ecology and Environment Protection Society ki Founder Secretary Ibo Pisaksu Sarugyake. Thoramasida Mahiroi Tranithoi da Manamathum Piduna Puming Thogatke. Mantri Pukhrigi Manungda Sarkarna Lam Loksin Nabawafam Amatalate Haina MLA Y Irabot na Pongdorakle. Kanagumba Mui Karana Namthak Tauraga Miam the Mipai Hanba, Kanbige Haiduna Soy Kombana Chingbagi Pau Tariba Asi Yamna Laibak Tibane, Masida Miam Nataza Biganu, Oi the Banganglaga Kudong Chaba Long Nabo Naba Mui Kara Lady Hibasi Kangjun Biu, Wapam Asiga Marile Nabapumnamak MLA Masamaka Unabiu Haidi. Dil Repertory Theatre Chazing Chingkong Lekaigi Nong Putokpa Drama Amam Balebaki Mathong Hok Trabaning Tho Nasi Lilong Young Dramatic Union Gi Lilong Kaithil Daleba Drama Hall da Ahan Baso Utkre. Drama Asigi Director P. Kogendra na Phongdokibada Hindi Lol Ki Lila Andher Nagri Chaupat Raza Lila Dagi Manipuri Lol da Oina N Jadumani na Puthokpani Haiki. State Cabinet na Hindi Primary Oza Amasung Primary Oza Singi Amzil gi thabakta apan baleramba adu yanaba post creation taunaba laukiba warep adubu All Manipur Primary Teachers Association na apenba phongdokre loinana association asina sarkar na laurakliba phirep asida cooperation piba oina makhal amatagi khongjang changsindana ba warep laure hairi hawzik sanabagi pau.
Imphal East District Football Association na sinduna Khuman Lampak Sports Complex ta chathariba Maharaj Kumar Ghanendra Singha Memorial Super Division Football League Tournament ke ngasi sanakhiba ahanba match da KIYC Khetri Iril Mapalna upa kyamgaibu goal ani amada maithiba pikre KIYC gi goal ani adu yangmi amadi Gandhi Panmaina goal amamam chanbangam khe amaromda upa gi amata ngairaba goal aduna Pradeep Kumar na chankhibane ani shubha match da Abba Khetrigau amadi ESU Wangkai first half phauba sanaraba matungda nong namaram oiduna makhata na sanaba yakhidre first half phaubada team animak goal amata chanaba ngamkhide makhataba match tha sigi tang kun marida sanaragani Imphal West District Football Association sinduna sekmai da chathariba taramari raksuba S Birendra Singh Memorial Super Division Football League ki ahanba match da Young Physic na Phailobu goal ani sunoda maithiba pikre Young Physic ki goal ani adu TS Sribas na chanbangam khibane ani shubha match da DM Rao sekmaina YDO Haino Khongnembibu goal ani sunoda maithiba pikre DM Rao gi goal ani adu SS Ravindranath Chanke Uripok Chess Club na sinduna ngasidagi Uripok Tawrangbam Lekaida ahanba state level chess tournament hogdokre hogdokpagi thoramda MO gi president Bijoy Koizam Uripok Chess Club ki president Ibopisak Chess Club asigi advisor Dr. H Angomcha Singh hasu sarukyake tha asigi kunipan phauba chathagadaba chess tournament asigi hogdokpagi thoramda Uripok Chess Club ki KSS Ibo Pisakna Sanaroi Humbudrana Sarukyaduna tournament asida athoi ahen tanagani mathang tarakpa chahi singda Uripoki tongan tongan mamafam singda pangthoknaba hotnagani haiba wafam sing thamke Thauramada Manipur Olympic Association ki President Bijoy Koizamna India gi manungda Manipur na chess masana da ani suba position da leiba asi lamdam asigi chess sanaroi singna hotnabadagini pungning wakhal gi game oiba masana asi mioibagi punsida yamna kanaba piba game amani haiba wafam sing thamke World Funkosi Sotokan Karate Organization of India amadi Assam School Sports Karate Association na sinduna tha asigi 12 dagi 13 phauba Assam gi Jorhata pangthokiba National Reno Cup Karate Championship ta medal fanglakraba Guzorio Manipur gi team ngasi Kyamgai da leiba Kanglei Sports Academy Kanglei sada okre Thauramadu da National Highway Yankai Humdoi Truck Owners Association gi President KS Inauba Academy asigi President AK Chaurizit amadi Manipur team gi coach oikiba KS Sanjitsu Sarukyake Championship asida Manipur na punna medal 18 lobangam lakhe Championship asiga mari leinana KS Inaubana wafam kayasu thamlakhe Ahanba Ibudhau Thangjing Summer Nupagi Half Marathon gi ahanba position Sanjit Luang na takre Athletic Association Manipur gi mityeng makhada Bishnupur District Athletics Association na sinduna pangthokiba lamjeladu Tata Motors ki area manager Pranab Surapna Ngaikong Khunau dagi lamthakhe TD Motors na sponsor tawduna pangthokpa half marathon asi Bishnupur Ningthau Khong phauduna chelaba matungda Moirangi Ibudhau Thangjing gi laisangda lamthum khang oikhi punna kilometer kunmathoi sangba lamjeloi chamyang khaina sarupyakhe Manamathung yengthokpagi thoramda Minister Govindas Konthaujam Kumbi Kendragi MLA Bira Amadi Moirang Ningthau ke Ibohol Singh su sarupyakhe Yaripokdagi TS Sanjit Luang na pung amaga minute 13 da lamthungpham yauduna ahanba position taduna lupa lising kuntraga loinana trophy Suknu Sipaidagi L Ranjan Singhana pung amaga minute 13 ta lamthungpham yauduna anisuba position taduna lupa lising kun gimana aduga Yaripokdagi L Milan Singhana pung amaga minute kunda lamthungpham yauduna lupa lising 15 ga loinana trophy pikhi atai tarasuba position taba phawbada leiba lamjeloi singdasu selgi manasing pikhi Manipur Masters Athletics Association gi Khuman Lampak ta leiba office ta nahan makhai office bearer sing changhandana lakpa adu ngasi reformist students front ki mihut singna office so phakaiduna P Angau Sana Sarmana president oiba kangbu da khutsinakre loinana ngasi dagi nahongna na office phamba hokre ngasi office changba adu da tongan ba athlete kaya su sarukyakhe
ऑफिस मनुंग चंगदुना चेक तौबदा तोंगान तोंगान बा एसोसिएशन की चेजांग कया मांगहनलंबा पाउमिसिंग द उठखे फ्रंट के सेक्रेटरी आयुष आतिकियोरना मणिपुर सरकार की रजिस्ट्रारना सखंगलबा बी अंगौसना शर्मना प्रेसिडेंट ओइबा कांगबु असिदा नियम की मतुंगिना ऑफिस चंगननबगी पांदम थंबने इलेक्शन पांगथोक्तुना सरकारना सखंगलबा अंगौसनागी टीमनसु अचुंबा थबक तौवी तौदे हाइबदु मखाताना यंगसनगने मणिपुर असि भारत की सानाखोनबगी लमदा कैपिटल नि हाइरिबनी मरम असिना अरानबा थबक तौबा कया मित्येंग चंगदुना असुंबा माइकैदा पुरंगनबा फ्रंट असिना होटनगने अपनबा अयेटबा पीदनबा वाफमसु मरि लेनबा सिंगी पुनिंग चुंगसनखे तांगजेंग अमदी उसोय पोकपी फावबगी मनुंग द लेरिबा वाइथौ सिंगसांग द खुंदारिबा मियाम अथुबा मतमदा तकथोकलगनी हाइबा सरकार गी वाफम यानिंग दे हाइना मियाम गी मिफम अमा पांगथोखरे मिफम असिदा लेकाई मंगा गी मियाम न सरुक याखी मिफम असिदा जीएससी अमा सेमखिबगा लोइनना सिंगसांग असिगी अकोइबदा लेरिबा मियाम तांथोकनी हाइबसी याबंगमलोय इम्फाल दगी मोरे फावबगी मनुंग द लेरिबा लंबी असि चप मानबा मोंगदा मिसंग मिखाई नाइदना लंबी पाकथोकपियो हाइरे Ministry of Youth Affairs and Sports की मखादा चौयाइमा हायर सेकेंडरी स्कूल थौबाल की NSS Unit 1 नसिंदुना थासी की तरा निपान दगी चथरखिबा स्पेशल रेसिडेंशियल कैंप ngasi लोशनख्रे लोशनबगी थौरमदा स्कूल असिगी प्रिंसिपल TS कुमार NSS Unit 1 अमसुंग 2 की प्रोग्राम ऑफिसर सिंगसु सरुक याखे कैंप असिदा नुपी मचा कुनिथो यावना पुन्ना वॉलंटियर यांखैना सरुक याखे मतमदा वांखै गर्ल्स हाई स्कूल हाइना खंगनरंबा हौजिकना वांखै हाई स्कूल हाइना मॉडल स्कूल ऑनख्रबा स्कूल असिना हंदक HSLC एग्जामिनेशन दा महिरोय कुंट्रामाथोय थाबगी मनुंगदा कुंट्रामक फर्स्ट डिवीजन दा पास तौरख्रे चाउना माय पाकलकपा असिदा पैराडाइज क्लब वांखैना सिंधुनंगसी दुर्गा पूजा लंपाक्ता स्कूल असिगी ओजासिंगबु ओकपगी थौरम अमा पांगथोखे थौरम अदुदा एक्स MPW कुलबिधु सिंह रिटायर्ड ISY राधेश्याम सिंह एजुकेशन डिपार्टमेंट की डायरेक्टर S दिलीप सरुक्याखे थौरमदुद सरुक्याखिबा रिटायर्ड ISCH बीरेंद्रना सरकार की स्कूल अमना साउना माय पाकलकपा असि पुनिंग थौगतनिंगाइने मसिगी क्रेडिट ओजासिंग द पिनिंगे स्कूल असिगी अकोइबगी फिबम अमदी वाटलिबसिंगी सेमगत सागत हनिंगबगी अपांबा फोंदोखे रिटायर्ड लेफ्टिनेंट कर्नल डॉक्टर टेंसुबम हेमोना चाही कया स्कूल असिगी फिबम सोकना लेरंबा अदु स्कूल असिना मॉडल स्कूल अमा ओलकपदगी अहोंग बकया पुरखले ngasi स्कूल असिना महिरोय कुंट्रामाथोय HSLC एग्जाम थाबदा कुंट्रा फर्स्ट डिवीजन द लाकलगा अमना सब्जेक्ट अमा ड्रॉप तौबदगी कंपार्टमेंटल लाकपा असि यामना चाउना माय पाकपनी हाइबा वाफम सिंह थमखे नुपीदा जथबा हिंसागी थबक लेपु हाइबा पाउजल पुदुना अवांग नोंपोक सिनबा थुंगना मसा मतोमता साइकिल दा कैंपेन तौगदौरिबी जिरी दगी सौगाइजम विद्यालक्ष्मी लेबंगी खोंगचट की दमक जिरी दा लेबा तोंगान तोंगान बा लुप सिंगना पुकनिंग थौगतुना थौना हापख्रे चाही 38 खक्ता ngairibi क्लास 12 तमलिबी महिरोय असिगी खोंगचट असि मपुंग फाननबा मिपुंग खुदिंगमकना कोऑपरेशन पिबिनबा अपील तौरी ICAR लमफेल पातगी फंगबा पाउगी मतुंगिना ngasi ख्वाइदगी साबा डिग्री सेल्सियस 39.2 ख्वाइदगी इंगबा डिग्री सेल्सियस 19 नुंगसिता यावबा इसिंग मनिलगी चांग अयुक्ता चादा मरफुद्रा नुंगथिलदना चादा हुंबुद्रा हुंदोय नोंगजुगी चांग 9.9 mm ने लोइसिलपदा मरुइब पाउ अमुक नपिजरी यूनियन डिफेंस मिनिस्टर ऑफ स्टेट जितेंद्र सिंहना इम्फाल जिरीबाम लंबी यंगसनख्रे डिसेंबर फाउगी मनुंगदा गाड़ी चटपा याब लंबी अमा ओहनगनी हाइना थाजब पीख्रे ड्रग लाना सिजनब थिंगना बोहनबदा पुलिस मियाम अमदी मरी लेनब सिंगी थौदांग लई हाइना सुप्रीम कोर्ट की एडवोकेट DB गोस्वामी ना हाइख्रे अमदी आसागी नुमित थौरम मणिपुर दसु पांगथोख्रे ngasi gi ISTV पाउ मिटिंग ताबिली बसिंगबु अमुक ना खुरमजरी